Islamgi Asengba Paotak Asoiba yaurabadi madubu haina taknaduna chumthokminnaba haiba asi sajat naiba Samagi senfam thokpa gunni. Rasool sallallahu alaihi wasallam na haibirami madudi momin amagi tamakta sakyeng mingselni. Mingselna mi amagi maithongda leiriba asoiba adu kanadasu haidoktana yengliba mahakhaktadamak tuminna tai. Henzin su haide watna su tamde. Mawong asumna aikoina kanagumbagi asoiba urabadi atopada natte soiriba mahakaktada haigadabani amasung chumna haigadabani. Mingselna asoiba adu ulakpa matamda yengliba mahakna mingselda aigi asoiba ulaki kaigino nangna kari hendanano haina yete amasung thugaide. Mingselna ulakliba mami adubu yai aduga chumthoknaba hotnai. Mawong asumna kanagumbana aigi asoiba haibiraklabadi maduda saugadaba natte thagatba fongdokadabani. Mahakna maram oiraga isana khangdaba asoiba chumthoknabagi tanja fanglibani. Masida yaningdaba poklaba amasung hairakliba adubu yeknabagum khallabadi nahak achumbadagi lapthokpa hurabani. Aikoina mingselda yengba khudingda mingselna aikoigi maithongda mami tariba asoiba adu adumak tai. Amuk haikrabaduni nangna aigi wa lawbibasu natte ai hairaroi haina tukte. Maithongda asoiba adu lairifau mingselna tai. Asumna aikoina kanagumbada asoiba chumthoknaba haiba matamda wa laudre haina makhoida paotak piba tokloidabani. Tararak soirabasu tararak haigadabani. Masi momingi mathauni.